ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯦꯄ꯭ꯔꯝ ꯈꯨꯃꯟ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕ ꯑꯃꯈꯛꯇ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯒꯗꯣꯏꯅꯤ꯫ ꯄ꯭ꯔꯦꯡꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯐꯣꯟ ꯑꯗꯣ ꯑꯩ ꯇꯧꯖꯔꯛꯑꯒꯦ, ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯍꯜꯂꯣ. ꯁꯣꯃꯣꯀꯥꯟꯇ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯑꯩ ꯈꯪꯉꯤꯕꯣ? ꯐꯣꯟꯗꯤ ꯅꯝꯕꯔ ꯁꯦꯝꯂꯛꯏꯁꯤꯅ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ? ꯑꯗꯨꯒ ꯁꯦꯝꯂ ꯀꯩꯒꯤꯅꯣ ꯅꯣꯡꯃꯇ ꯄꯥꯎꯒ ꯐꯥꯎꯔꯛꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩ ꯆꯠꯂꯤ ꯊꯕꯛꯁꯤꯗ ꯌꯨꯝ ꯌꯧꯕ ꯇꯨꯝꯕ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ. ꯌꯨꯝ ꯌꯧꯔ ꯇꯨꯝꯕ? ꯑꯥ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒ ꯅꯤꯡꯁꯤꯡꯕꯩ ꯃꯇꯝ ꯂꯩꯇꯦ꯫ ꯗꯥꯖꯦ ꯑꯗꯨꯒꯤ ꯁꯥꯎꯔꯅꯨ, ꯅꯤꯡꯁꯤꯡꯕ ꯅꯤꯡꯁꯤꯡꯉꯦ, ꯑꯗꯣ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯦ ꯑꯗꯨꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ. ꯊꯥꯒꯠꯆꯔꯤ꯫ ꯍꯥꯒꯠꯆꯕ꯭ꯔꯣ? ꯍꯣꯠꯂꯣ ꯈꯔ. ꯅꯠꯇꯦ, ꯍꯥꯒꯠꯆꯩ ꯍꯥꯏꯕ ꯅꯠꯇꯦ, ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ꯫ ꯑꯣ. ꯀꯥꯏ ꯁꯤꯃꯦꯟ ꯊꯥꯡꯒꯠꯂꯦ ꯍꯟꯗꯛꯇꯤ. ꯍꯥꯒꯠꯆꯔꯤ ꯍꯥꯏꯕ ꯅꯠꯇꯦ, ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯌꯨꯝ ꯂꯩꯕ꯭ꯔꯣ? ꯑꯥꯎ, ꯌꯨꯝꯗ ꯂꯩꯌꯦ꯫ ꯊꯥ ꯀꯌꯥ ꯁꯨꯇꯤꯅꯣ? ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯡꯉꯦ, ꯊꯥ 3ꯃꯨꯛꯀꯤ ꯁꯨꯇꯤꯅꯦ꯫ ꯑꯣ, ꯑꯗꯨꯗ ꯀꯥꯞꯊꯔꯛꯑꯒꯦꯁꯦ ꯂꯦꯝꯕꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯀꯥꯞꯊꯔꯛꯒꯤꯗꯤ ꯍꯥꯏ, ꯁꯨꯡꯀꯥꯞꯇꯤ ꯀꯥꯞꯄꯛꯇꯦ꯫ ꯑꯗꯨꯗꯤ ꯀꯥꯞꯄꯅꯤꯍꯦ, ꯑꯩ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗꯣ. ꯃꯌꯥꯡ ꯃꯆꯥ ꯑꯃ ꯁꯨꯃꯤꯟꯅꯩꯑꯕ. ꯑꯗꯨ ꯃꯌꯥꯡ ꯃꯆꯥ ꯕꯤꯍꯥꯔ ꯆꯠꯂꯨꯕꯗꯒꯤ ꯉꯔꯥꯡ ꯂꯥꯛꯑꯦꯕ. ꯆꯨꯝꯅꯒꯤ ꯏꯆꯥ ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯐꯦꯠꯂꯒ ꯆꯨꯝꯅꯒꯤ. ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯌꯥꯔꯅꯦꯕ. ꯅꯣꯏꯁꯦ ꯀꯥꯞꯊꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯀꯥꯞ ꯀꯥꯞꯄꯛꯇꯦ, ꯅꯣꯏ ꯄꯥꯔꯇꯤꯁꯤꯗꯤ꯫ ꯈꯪꯗꯦꯗ, ꯑꯩꯅ ꯁꯣꯏꯔ ꯃꯤꯅ ꯁꯣꯏꯔ. ꯅꯣꯏ ꯄꯥꯔꯇꯤꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯀꯣ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯞꯄꯛꯀꯅꯤ ꯁꯨꯡꯀꯥꯞ ꯀꯥꯞꯄꯛꯇꯕꯗꯨꯗ꯫ ꯀꯥꯞꯄꯅꯤ. ꯍꯟꯗꯛꯇꯤ ꯅꯣꯏꯅ ꯀꯥꯞꯄꯛꯀꯗꯣꯏꯗꯣ, ꯑꯩꯅ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯀꯥꯞꯄꯛꯑꯣ, ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯕꯥꯇꯣꯟ ꯌꯧꯔꯛꯑꯒꯦꯅ, ꯕꯥꯇꯣꯟ ꯍꯥꯏꯔꯒꯦꯅ ꯇꯧꯔꯛꯏꯅꯦ ꯐꯣꯟꯁꯦ꯫ ꯑꯗꯨꯗꯤ ꯌꯥꯏ ꯀꯩꯅꯣ, ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ. ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯤꯌꯦ, ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯅꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯏꯔꯒꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯀꯥꯞꯊꯔꯛꯑꯅꯤ ꯀꯩꯅꯣ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯅꯤ ꯍꯥꯏꯔꯛꯀꯦ ꯇꯧꯔꯤꯁꯦ꯫ ꯀꯩ ꯂꯝꯗꯩꯅꯣ? ꯂꯝꯕꯨꯗꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯅꯠꯇ꯭ꯔꯦꯗ, ꯁ꯭ꯋꯥꯏꯗꯤ ꯑꯗꯨꯝ ꯇꯧꯔꯦ꯫ ꯑꯁ, ꯂꯩꯀꯥꯏꯒꯤ ꯋꯥꯅꯕꯗꯣ ꯆꯠꯅꯔꯤꯕ ꯃꯇꯩꯗ? ꯍꯦ, ꯂꯩꯀꯥꯏꯒꯤ ꯅꯠꯇꯦꯍꯦ, ꯅꯪꯁꯨ ꯁ꯭ꯋꯥꯏꯗꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯂꯩꯀꯥꯏ ꯑꯣꯏꯅ ꯄꯪꯈꯟꯗ ꯈꯟꯅꯔꯕ꯭ꯔꯥ ꯀꯩꯅꯣ? ꯗꯦꯠ ꯀꯌꯥꯅꯣ? ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯊꯪꯅ ꯈꯨꯟꯗꯩ ꯂꯧꯔꯣꯏ, ꯑꯩꯈꯣꯏꯁꯨ ꯀꯣ ꯈꯔ ꯂꯥꯞꯅ ꯂꯧꯖꯒꯦ꯫ ꯑꯣ, ꯑꯠꯆꯥ. ꯀꯩ ꯂꯝꯗꯩꯅꯣ? ꯂꯝꯕꯨꯗꯤ ꯁꯨꯝ ꯃꯣꯏꯔꯥꯡ ꯂꯣꯝꯗꯩꯅꯤꯗ꯫ ꯑꯣ. ꯇꯥꯡ ꯀꯌꯥ? ꯇꯥꯡꯁꯦ ꯀꯩꯅꯣꯅꯤ, ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯇꯥꯗꯣꯏꯅꯦ꯫ ꯑꯣ, ꯑꯩ ꯂꯥꯛꯑꯔꯣꯏ ꯀꯩꯗꯧꯒꯦ? ꯌꯥꯎꯁꯪ ꯃꯃꯥꯡꯗꯕꯨꯗꯤ ꯇꯥꯒꯗꯣꯏꯅꯦꯕꯀꯣ, ꯑꯗꯣ ꯅꯣꯏꯁꯦ ꯅꯣꯏ ꯁꯥꯏ ꯍꯣꯏꯒ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ꯫ ꯌꯥꯎꯁꯪ ꯃꯑꯣꯡꯗ ꯑꯣꯏꯗꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯗꯦꯠ 20ꯗꯒꯤꯅ 30 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏ꯫ ꯅꯠꯇꯦ, ꯍꯥꯏꯗꯤ ꯅꯪꯒꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤꯔꯣ? ꯃꯥꯔꯆꯀꯤ. ꯃꯥꯔꯆꯀꯤꯗꯤ ꯌꯥꯎꯁꯪꯗꯤ ꯀꯩꯅꯣꯅꯤ, ꯇꯥꯡ 9, ꯇꯥꯡ 10 ꯃꯃꯥꯡꯗ ꯑꯣꯏꯔꯝꯒꯅꯤ ꯌꯥꯎꯁꯪꯗꯤ꯫ ꯈꯪꯗꯦ, ꯑꯩ ꯗꯦꯠ 20ꯗꯩꯅ 30 ꯐꯥꯎ ꯃꯅꯨꯡꯗꯅꯦ. ꯑꯗꯨꯗꯤ ꯌꯧꯔꯣꯏꯌꯦ, ꯑꯗꯨꯒꯤ ꯃꯥꯔꯆꯀꯤ ꯍꯧꯒꯠꯂꯛꯄ ꯇꯥꯡ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯇꯥꯗꯣꯏꯅꯤ, ꯑꯗꯨꯗꯤ ꯌꯧꯔꯣꯏ꯫ ꯑꯗꯣ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯅꯦ. ꯕꯕꯥꯏ ꯐꯤꯔꯣꯜ ꯆꯥꯏꯌꯦꯕꯀꯣ. ꯑꯗꯨꯒꯤꯅꯤꯗ. ꯑꯣ, ꯑꯗꯣ ꯀꯩꯅꯣꯅꯤ, ꯅꯣꯏ ꯁꯥꯏꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯄꯨꯟꯅ꯫ ꯂꯥꯛꯀꯦ. ꯑꯗꯨꯝ ꯀꯩꯅꯣꯅꯤ, ꯕꯥꯇꯣꯟꯕꯨꯗꯤ ꯊꯤꯅꯤꯡꯉꯥꯏ ꯃꯤꯗꯣ ꯂꯩꯇ꯭ꯔꯦꯕ, ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯦꯕ ꯅꯣꯏ ꯑꯗꯨꯅ꯫ ꯑꯗꯨ ꯗꯦꯠꯇꯨꯗ ꯐꯤꯛꯁ ꯇꯧꯔꯣ ꯌꯥꯔꯦ꯫ ꯍꯣꯏ, ꯗꯦꯠꯇ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯈꯔ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ꯫ ꯍꯣꯏ. ꯌꯥꯔꯦꯅꯀꯣ, ꯑꯗꯣ ꯅꯣꯏ ꯁꯥꯏ ꯍꯣꯏ, ꯅꯣꯏ ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯏꯆꯥꯅꯨꯄꯥꯅꯤ ꯀꯩꯅꯣ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯂꯥꯛꯀꯦ. ꯄꯥꯈꯪ ꯁꯥꯔꯤ ꯂꯨꯍꯣꯡꯕꯅꯤ ꯀꯥꯏꯅ ꯅꯥꯊꯟꯗꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯥꯅꯤ, ꯑꯗꯨ ꯆꯨꯝꯃꯤꯅꯦ꯫ ꯍꯥꯏꯗꯤ 2, 3 ꯁꯨꯔꯛꯑꯕꯅꯤꯅ ꯄꯨꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ꯫ ꯍꯣꯏ.
ꯆꯥꯛ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯃꯊꯦꯜꯁꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯏꯔꯣꯜꯂꯦ ꯀꯣꯟꯗꯣꯜ ꯂꯩꯃꯗꯤ ꯌꯨꯝꯗ ꯂꯩꯈꯤꯕ ꯖꯥꯠꯂꯣ ꯂꯩꯕꯅꯦ ꯕꯣꯕꯤ ꯍꯣꯏꯒꯗꯤ ꯐꯣꯟꯒꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦꯅꯦ ꯕꯣꯕꯤ ꯍꯣꯏ ꯁꯦꯟ ꯄꯥꯏꯔꯕꯅꯦ ꯃꯥ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯄꯥꯠꯁꯣꯏꯗ ꯂꯩꯕꯅꯦ ꯄꯥꯁꯋꯥꯔꯗ ꯂꯩꯕꯗꯤ ꯈꯪꯉꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯀꯨꯏꯔꯦ ꯐꯣꯟꯒ ꯄꯥꯏꯔꯛꯈꯤꯗꯕ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯔꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯗꯨꯃ ꯈꯣꯏꯗꯔꯛꯏꯗꯣ ꯀꯩꯅꯣ ꯃꯤꯅ ꯁꯨꯝ ꯈꯣꯏꯗꯔꯛꯄ ꯌꯥꯗꯦ ꯑꯣ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯦꯃꯟ ꯄꯥꯎ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯏ 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 ꯐꯔꯦ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯩꯌꯦ ꯗꯥꯗꯤꯌꯣ ꯅꯪ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯕꯣ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯀꯣꯟꯗꯣꯜ ꯉꯥꯛꯇꯪ ꯄꯥꯏꯌꯨꯕ ꯀꯣꯟꯗꯣꯜ ꯂꯩꯕꯗ ꯐꯣꯟ ꯇꯧꯒꯦꯕ ꯍꯥꯎ ꯀꯣꯟꯗꯣꯜ ꯂꯩꯕꯗꯨꯕꯨ ꯐꯣꯟꯒ ꯄꯥꯏꯗꯦ ꯃꯥꯕꯨ ꯌꯨꯝꯗ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯣꯏ ꯗꯥꯁꯨ ꯗꯦꯠ 27ꯗ ꯂꯨꯍꯣꯡꯗꯣꯏꯅꯦꯕ ꯍꯟꯗꯛꯀꯤ ꯂꯥꯛꯏꯁꯤꯗ ꯅꯠꯇꯦ ꯖꯅꯋꯥꯔꯤꯒꯤ ꯑꯣ ꯑꯗꯨ ꯃꯥ ꯊꯕꯛ ꯆꯤꯜꯂꯤꯕꯅꯦꯕ ꯑꯗꯣ ꯀꯅꯥ ꯀꯅꯥꯗꯤ ꯌꯨꯝꯗ ꯂꯩꯅꯈꯤꯕ ꯃꯥꯜꯂꯤ ꯅꯪ ꯈꯟꯕꯗ boy being a boy ꯈꯪꯗꯦ ꯑꯩꯁꯦ ꯈꯔ ꯄꯨꯟꯗ꯭ꯔꯦꯅꯦ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯂꯒꯦꯕ ꯑꯩ ꯏꯊꯟꯗ ꯉꯥꯏꯈꯣꯀꯣ ꯀꯣꯟꯗꯣꯜ ꯂꯩꯕ ꯐꯣꯟ ꯇꯧꯔꯦ ꯄꯥꯏꯒꯦꯀꯣ ꯍꯣꯏ ꯍꯜꯂꯣ ꯑꯗꯣ ꯃꯥꯏꯅꯁ ꯄꯤꯌꯨ ꯃꯥꯏꯅꯁ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯟꯗꯣꯜ ꯅꯝꯕꯔꯣ ꯃꯥꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯪꯕꯤꯔꯤ ꯈꯪꯖꯔꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯅ ꯈꯪꯉꯝꯗꯕꯒꯤꯔꯥ ꯊꯕꯛ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯤꯔꯤ cháu mà nó lúc ꯁꯣꯃꯣꯀꯥꯟꯇꯁꯨ ꯄꯥꯏꯔꯤꯕꯅꯦ ꯄꯥꯎ ꯑꯃꯈꯛ ꯁꯨꯝ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯟꯖꯥꯡꯕꯨꯗꯤ ꯏꯔꯣꯝꯕ ꯆꯥꯏꯗ ꯅꯣꯏ ꯍꯥꯏꯗꯤ ꯅꯣꯏꯅ ꯐꯣꯟ ꯏꯇꯧ ꯇꯧꯔꯛꯇꯕꯁꯤꯗ ꯑꯩꯁꯨ ꯇꯧꯔꯛꯄꯁꯤ ꯏꯀꯥꯏꯔꯕꯅꯦꯕ ꯅꯣꯏꯅꯒ ꯐꯣꯟꯒ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯩꯅꯣ ꯊꯕꯛ ꯁꯪꯗꯕꯩꯅꯦ ꯈꯪꯉꯨꯗꯕ ꯈꯪꯉꯨꯗꯕꯩꯅꯤꯗ ꯑꯩꯔꯣ ꯅꯣꯏ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯑꯩꯁꯦ ꯈꯪꯗꯕ ꯑꯩꯅ ꯀꯩ ꯍꯥꯏꯅꯣ ꯅꯣꯏ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤꯁꯦ ꯑꯩꯅ ꯈꯪꯗꯕ ꯃꯥꯏꯅꯁ ꯄꯤꯌꯨ ꯃꯥꯏꯅꯁ ꯑꯗꯣ ꯍꯟꯗꯛ ꯀꯩꯅꯣꯗ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦꯕꯀꯣ ꯂꯦꯝꯕ ꯑꯗꯣ ꯅꯣꯏ ꯁꯣꯃꯣꯀꯥꯟꯇꯁꯨ ꯄꯥꯏꯔꯤꯕꯅꯦꯕ ꯅꯣꯏ ꯑꯗꯨꯝ ꯀꯩꯅꯣꯒ ꯗꯦꯠꯇꯣ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯑꯩ ꯈꯔ ꯅꯛꯁꯜꯂꯛꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦꯕ ꯑꯗꯣ ꯅꯣꯏ ꯑꯗꯨꯝ ꯍꯧꯅꯔꯒ ꯂꯥꯛꯑꯣꯅ ꯄꯥꯎ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯑꯗꯨꯒ ꯅꯣꯏꯁꯤꯅꯅꯦ ꯊꯕꯛ ꯆꯤꯟꯒꯟꯕꯁꯤ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯐꯩꯔꯦ ꯂꯝꯇꯥꯗ ꯍꯣꯏ ꯂꯝꯇꯥꯗ ꯃꯤ ꯍꯣꯡꯅꯩꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯗꯥꯒꯗꯤ ꯑꯩ ꯌꯥꯎꯁꯪ ꯃꯃꯥꯡꯗꯒꯤ ꯂꯣꯏꯔꯦ ꯈꯪꯗꯦꯗ ꯑꯗꯨ ꯌꯧꯅꯗꯤ ꯍꯦꯔꯥ ꯅꯣꯏꯁꯤꯁꯨ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ ꯀꯥꯏꯅ ꯑꯗꯨꯐꯥꯎꯗꯤ ꯍꯩꯖꯤꯜꯂꯛꯀꯅꯣꯗ ꯅꯣꯏꯁꯨ ꯅꯣꯏꯅ ꯉꯟꯇꯥꯗꯅ ꯌꯨꯝ ꯄꯥꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤꯁꯦ ꯄꯥꯈꯪ ꯑꯔꯤꯕ ꯇꯥꯍꯟꯗꯅ ꯅꯣꯏ ꯑꯗꯨꯝ ꯆꯩ ꯆꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯊꯣꯛꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯅ ꯉꯟꯇꯥꯅ ꯃꯇꯨ ꯊꯤꯖꯤꯟꯗꯅ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯑꯔꯤꯕ ꯍꯥꯏꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯅꯌꯥꯒꯗꯣ ꯈꯤꯒꯠꯀꯅꯣ ꯃꯣꯏꯔꯥꯡꯗꯩꯅꯦ ꯅꯣꯏꯁꯦ ꯅꯠꯇꯦ ꯀꯅꯥꯗ ꯂꯛꯅꯗꯣꯏꯅꯣ ꯀꯔꯤꯒꯤ ꯍꯧꯖꯜꯂꯣ ꯑꯗꯣ ꯅꯣꯏꯗꯤ ꯀꯌꯥꯝ ꯋꯥꯠꯅꯔꯤꯕ ꯅꯠꯇꯦ ꯅꯪꯒꯤꯔꯣ ꯅꯣꯏ ꯗꯥꯒꯤꯔꯣ ꯅꯪꯒꯤꯗꯤ ꯂꯣꯏ ꯍꯥꯏꯗꯣꯔꯛꯑꯦ
ꯊꯤꯔꯤ 하드 러우라. ꯍꯣꯏꯅꯦ ꯅꯨꯄꯤ ꯌꯥꯝꯅ ꯊꯤꯕꯗꯣ ꯇꯥꯏꯃꯤꯡꯗꯨ ꯂꯣꯏ ꯍꯥꯏꯗꯣꯔꯛꯀꯗꯧꯔꯦ ꯈꯔꯗ ꯈꯥꯎꯕ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯅꯤ 30ꯗꯅ ꯇꯥꯗꯧ ꯃꯥꯜꯂꯦꯗ 30ꯗ ꯑꯁ ꯑꯗꯨꯗꯤ ꯃꯥꯏꯒꯁꯦ ꯃꯦꯀꯞ ꯈꯔ ꯇꯧꯁꯤꯜꯍꯧꯈꯤꯒꯦ ꯃꯥꯏꯒꯁꯦ ꯈꯔ ꯖꯦꯅꯤ ꯈꯨꯔꯥꯏꯗ ꯑꯝꯇ ꯇꯥꯟꯅꯔꯨꯁꯤꯔ ꯈꯪꯗꯦꯅꯦ ꯈꯔ ꯖꯦꯅꯤ ꯈꯨꯔꯥꯏꯗ ꯇꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯣꯏꯅ ꯃꯥꯏꯒꯁꯦ ꯈꯔ ꯈꯨꯏꯕ ꯍꯧꯖꯤꯜꯂꯛꯄꯁꯦ ꯈꯔ ꯆꯤꯡꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅ ꯂꯨꯍꯣꯡꯕ ꯂꯝꯖꯥꯃꯤ ꯆꯠꯇꯧꯕꯒꯅ ꯍꯥꯏꯗꯅ Nema, oh, oh, channel ay land ako ang tawag. Adong ko, sumakanta minimitang. Oh, ang ngay dong ay like to iba dong way sa way tagi ba. Wala do minimitang ko phone tham ginawa ko. Oh, Lemba. Lembo. oh. Kana ne ga kana jumna le nagiba mali. Phone iba naraktab sida isu phone to ba kire ne. Ay. Pero phone to ang nakira hay na to. Dali na 참나 나 비는 폰 파이야 폰도 저가 난 폰가 파이가 되는 봐. Nate amada tawraso phone se chung pairak te ba hangbra. 폰 파이도 kuya ba 폰 ani ya dal le ur. Ti pa si booking chatra le. Aduna ko jo phone to budo ikai da na leramine ba. Khang noi haira to bira ke do le tre wari da. 폰 파이도 ku sa thar chuma da hang mai kamai le ram yo. Hera noi ma sendi manta mana budo bo. Ai mana bi ti si bo ne. Noi ma sendi manta mana budo bo pa khom ni na ama na te miya adudi ma sa de na habiro. Adune ai ba am to chuma da hang ore ha ram ne. Adudi masa da habiro akhoi de ba si gas ai ki lohong majaram ka siyo. Ko sige na coba kanta sige sa ilo majora magasiyo ko Al sindriga puede pero al sige na puede kan pero puede sindriga na ay gi puede no pito mga kono siyo ko timing kan na siyo ba 파기다입니다. 아이 좀더 거의 나로 온 거래 보고. 아. 아도기 더욱이 아무 짓 나야 돼. 너희 잡로 온 거라 cây lâm đi nọ. Tera ye khobreti. Nangi da kam ganda. Ai ne 30 bata. 30 da. Nang chai ga so ge dia. Ai 27 so re. Kwaki do me sudore ai do me. 하이디다 너 하이젤로 하직티 라 하이젤 뭐 레자라메 아이세 다스가나 와이다 두이 셔 파라가데 아저 깨자오라게 리모기 안가고 간라에니 아이 안가고 레잉에 또 파라가다 헤 너기 나이 나테 라이언 데 리모나 라이언 데라 또 마이 피냐 다이나 그데라 mana laingi bra ado la lohong dringi mangda phanji hai kana doctor lilinda po hoba nate ta ja nang na angau lai ga lo ba ga le ma angau lai ba lo tu ba lo tu je hai ai ga ti jep sala kano ai gi akhoi gi heng hang ta ngai ra mi ai jep sala kano ai jaw ja dre tu da nate ta ga da ha ta ga yo ga tang ang ho ni ka ping ni ne nate hai ngai ko adu ti pharat tai akhoi sana thai ga ka pun ba jatri sana thai ga ka pun la ti noi sana nate noi ani mu le ho ra ne ba midi matu ngata sijanana masa galak tum dore se ke ananga garong ne balo
ꯍꯥꯏꯔꯦ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯃꯆꯥ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯈꯪꯗꯣꯏꯅꯦ ꯏꯗꯤꯌꯣ ꯍꯣꯏꯅꯦ ꯈꯔꯝꯇ ꯆꯪꯉꯤ ꯀꯩ ꯈꯜꯂꯛꯀꯗꯣꯏꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯇꯧꯕ ꯇꯧꯖꯒꯦꯅ ꯅꯪꯁꯦ ꯉꯟꯇꯥꯅ ꯅꯇꯨ ꯊꯤꯔꯤꯅꯦꯕ ꯑꯧ ꯀꯩꯅꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯗꯧꯅ ꯂꯩꯇ꯭ꯔꯁꯤꯕꯨ ꯉꯟꯅ ꯊꯤꯖꯤꯜꯂ ꯏꯆꯥ ꯁꯦꯝꯍꯧ ꯐꯗ꯭ꯔꯣ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛꯁꯦ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯅ ꯈꯔ ꯂꯩꯁꯜꯂꯛꯄ ꯉꯥꯏꯕ ꯑꯧ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕ ꯅꯠꯇꯦ ꯑꯗꯨ ꯍꯥꯏꯔꯅꯨ ꯑꯉꯥꯎꯕꯤ ꯂꯥꯏꯌꯦꯡꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ ꯐꯕ ꯍꯣꯏꯅꯦ ꯑꯉꯥꯎꯕꯤꯗꯣ ꯑꯃꯨꯛ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯄꯜꯂꯨꯔꯒ ꯑꯃꯨꯛ ꯇꯥꯊꯣꯛꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯐꯔꯛ ꯇꯥꯅꯤ ꯅꯠꯇꯦ ꯍꯌꯦꯡ ꯀꯩꯅꯣꯗꯣ ꯗꯦꯠꯇꯣ ꯍꯥꯏꯔꯛꯑꯣ ꯈꯔ ꯃꯥꯡꯖꯧꯅ ꯅꯪ ꯉꯜꯂꯤꯉꯩ ꯂꯥꯛꯄ ꯌꯥꯕ ꯐꯤꯕꯝꯗ ꯍꯣꯏ ꯉꯜꯂꯤꯉꯩꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯅꯣꯏꯁꯨ ꯐꯅꯗꯤ ꯆꯍꯤꯗꯤ ꯐꯅꯁꯨ ꯌꯥꯝꯁꯜꯂꯛꯑꯦ ꯑꯩꯅ ꯂꯥꯛꯑꯣꯏꯁꯦ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯁꯨ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯂꯝꯗꯣ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅ ꯂꯥꯛꯄꯗꯤ ꯑꯗꯣ ꯗꯦꯠꯇꯣ ꯀꯌꯥꯃꯨꯛ ꯇꯥꯗꯣꯏꯅꯣ ꯑꯦꯔꯥꯎꯟ ꯍꯥꯏꯗꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯃꯥꯔꯆꯀꯤ ꯗꯦꯠ 10ꯗꯩꯅ 30 ꯃꯅꯨꯡꯗ ꯂꯥꯛꯄ ꯁꯪꯉꯣꯏꯕ ꯃꯥꯔꯆꯀꯤ ꯀꯩꯅꯣꯗ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 9ꯒꯤ ꯃꯅꯨꯡꯗꯗꯤ ꯇꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯅꯤ ꯌꯥꯔꯦ ꯑꯗꯣ ꯅꯣꯏꯁꯦ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯁꯜꯂꯛꯑꯦ ꯑꯗꯣ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯜꯂꯛꯏꯁꯦ ꯐꯅꯗꯤ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯁꯜꯂꯛꯑꯦ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯣ ꯂꯥꯛꯀꯅꯤ ꯅꯪ ꯌꯨꯝꯗ ꯂꯩꯔꯕꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯌꯦ ꯑꯩꯁꯨ ꯌꯨꯝ ꯑꯩꯒꯤ ꯀꯥꯔꯗ ꯌꯥꯝ ꯀꯟꯅ ꯁꯦꯝꯃꯤꯌꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯦꯝꯃꯤꯁꯦ ꯅꯪ ꯇꯨꯝꯃꯒꯦ ꯑꯝꯇ ꯂꯦꯝꯕ ꯑꯣ ꯂꯦꯝꯕ ꯑꯣ ꯂꯦꯝꯕꯧ ꯍꯥ ꯀꯅꯥꯒꯅꯣ ꯑꯁ ꯕꯣꯕꯤꯒ ꯐꯣꯟ ꯆꯍꯤ ꯑꯃ ꯐꯥꯔꯦꯗ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯁꯨꯃꯀꯥꯟꯇ ꯍꯣꯏꯅꯦ ꯊꯕꯛ ꯆꯤꯟꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯁꯤ ꯑꯣꯏꯗꯤ ꯏꯀꯥꯏꯅ ꯇꯧꯔꯛꯏꯅꯤ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯔꯣꯏꯅ ꯌꯥꯔꯦ ꯀꯣ ꯊꯦꯝꯅ ꯊꯤꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯤꯒꯠꯂꯣ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯊꯤꯒꯠꯂꯛꯇ꯭ꯔꯁꯨ ꯂꯥꯛꯄꯤꯌꯨꯁꯨ ꯌꯥꯗꯦ ꯍꯥ ꯊꯤꯒꯠꯂꯛꯇ꯭ꯔꯁꯨ ꯍꯥꯏꯔꯗꯤ ꯂꯥꯛꯄꯤꯌꯨꯁꯨ ꯌꯥꯗꯦ ꯄꯨꯔꯛꯀꯅ ꯂꯥꯛꯑꯒꯦ ꯐꯔꯦꯁꯦ ꯁꯣꯃꯣꯀꯥꯟꯇꯁꯨꯅꯦ ꯃꯥꯏ ꯅꯨꯄꯤꯒ ꯃꯆꯥꯒ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯃꯤ ꯉꯁꯥꯏꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯣ ꯐꯔꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯑꯉꯥꯡ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯍꯥꯟꯅ ꯉꯥꯏꯈꯣ ꯃꯤꯅꯤꯠ ꯃꯇꯪ ꯃꯤꯅꯤꯠ 10 ꯁꯨꯔꯦ ꯉꯥꯏꯈꯣ ꯃꯤꯅꯤꯠ ꯃꯇꯪ ꯍꯟꯗꯛꯀ ꯐꯥꯏꯅꯦꯜꯅꯤ ꯌꯥꯔꯕ ꯑꯩ ꯀꯩꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯇꯧꯅꯤ ꯅꯣꯏ ꯑꯅꯤꯃꯛꯇ ꯍꯥꯏꯔꯣ ꯍꯧꯖꯤꯛꯇ ꯑꯩ ꯂꯨꯍꯣꯡꯕꯩ ꯍꯥꯏꯈꯤꯕꯗ ꯐꯥꯒꯤ ꯇꯧꯅꯤ ꯑꯗꯨꯃꯥꯏꯅ ꯂꯦꯟ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯣ ꯍꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯗꯣꯛꯅꯦꯕ ꯍꯌꯦꯡ ꯑꯩ ꯔꯦꯀꯣꯔꯗ ꯊꯥꯗꯣꯛꯑꯒ ꯄ꯭ꯔꯦꯡ ꯇꯧꯕ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯑꯝꯇ ꯄꯥꯝꯃꯦꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯑꯅꯤ ꯋꯥ ꯂꯣꯏꯔꯦ ꯊꯥꯗꯣꯛ ꯄ꯭ꯔꯦꯝꯅꯤꯀꯣ ꯑꯃꯨꯛ ꯀꯥꯎꯗꯅꯒ ꯑꯩꯒꯁꯦ ꯑꯃꯨꯛ ꯁꯟꯗꯣꯛꯄꯤ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯅꯝꯗꯁꯨ ꯔꯦꯀꯣꯔꯗ ꯊꯥꯗꯣꯛꯑꯒꯦꯕ ꯅꯠꯇꯦ ꯑꯩ ꯅꯨꯄꯤ ꯊꯤ ꯈꯪꯗꯅꯕ ꯊꯕꯛꯇꯤ ꯇꯧꯕꯤꯅꯣ ꯆꯍꯤꯔꯥ ꯆꯍꯤ 35 ꯑꯍꯨꯝ ꯊꯤꯕꯩꯔꯣ ꯑꯅꯤ ꯎꯕ ꯍꯥꯏꯔꯣꯏ ꯑꯍꯨꯝ ꯊꯤꯕꯒꯤ ꯀꯩꯅꯣꯅꯤ ꯑꯅꯤ ꯇꯪꯈꯥꯏ ꯑꯅꯤ ꯇꯪꯈꯥꯏꯔꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯅꯦ ꯃꯥꯡꯇꯣꯞ ꯃꯌꯥ ꯆꯪꯕꯗ ꯅꯪ ꯈꯣꯡ ꯊꯥꯡꯒꯠꯇ ꯀꯨꯏꯗ꯭ꯔꯕꯅꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯈꯣꯡ ꯊꯥꯡꯒꯠꯇ ꯀꯨꯏꯗ꯭ꯔꯕ ꯈꯣꯏꯔꯝꯕꯗ ꯈꯣꯡ ꯊꯥꯡꯒꯠꯀꯅꯦꯕ ꯅꯪꯒꯤꯁꯦ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯅꯉꯥ ꯂꯩꯗꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯑꯃꯨꯛ ꯅꯍꯥꯟꯃꯨꯛ ꯂꯩꯈꯤꯕꯗꯣ ꯄꯦꯟꯍꯧꯗꯦꯅ ꯉꯥꯡꯅꯔꯤꯅꯦꯀꯣ ꯑꯃꯨꯛ ꯁꯦꯀꯦꯟ ꯇꯔꯟ ꯆꯠꯁꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯣ ꯐꯔꯦ ꯁꯦ ꯗꯥꯖꯝ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯩ ꯏꯆꯟ
ꯌꯥꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯃꯤꯒꯤ ꯃꯆꯥ ꯂꯩꯕꯒꯁꯤ ꯌꯥꯗꯣꯏꯅꯤ ꯍꯣꯏ 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 ꯑꯩ ꯊꯤꯜꯂꯛꯄꯅ ꯂꯩꯖꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ